ꯑꯩꯒ ꯑꯦꯜꯕꯝ ꯅꯝꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯃꯥꯅꯦ ꯍꯥꯏ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯃꯔꯤꯡꯒꯤꯅ ꯆꯥꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯍꯟꯆꯤꯛꯁꯦ ꯒꯨꯗ ꯐ꯭ꯔꯥꯏꯗꯦ ꯑꯣꯏꯗꯣꯏꯅꯦ ꯑꯩ ꯍꯌꯦꯡ ꯌꯨꯝ ꯀꯨꯝꯗꯣꯏꯅꯦ ꯒꯨꯗ ꯐ꯭ꯔꯥꯏꯗꯦꯗ ꯂꯤꯠꯅꯉꯥꯏ ꯐꯨꯔꯤꯠ ꯑꯃ ꯇꯨꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝꯅꯔ ꯑꯩꯅ ꯇꯨꯕ ꯐꯨꯔꯤꯠꯇꯨꯗꯤ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ فꯖꯕ꯭ꯔꯥ ꯃꯌꯥꯝ ꯕꯣꯅꯤꯌꯝꯗꯣ ꯁꯤꯗ ꯂꯥꯛꯏꯌꯦ ꯑꯩ ꯁꯨꯝ ꯆꯠꯀꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥ ꯊꯦꯡꯅꯔꯨꯔꯒꯦ ꯃꯔꯤꯡꯂꯦꯟꯗ ꯂꯩꯌꯦ ꯁꯤꯗ ꯊꯣꯛꯂꯛꯑꯣꯌꯦ ꯑꯥꯗ ꯂꯥꯛꯑꯦ ꯕꯣꯅꯤꯌꯝꯗꯣ ꯑꯥꯗ ꯍꯥꯏ ꯇꯧꯕꯤꯂꯣ ꯍꯥꯏ ꯑꯦꯜꯕꯝ ꯅꯝꯈ꯭ꯔꯁꯤ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯃꯇꯦꯛ ꯑꯃ ꯅꯝꯃꯝꯃꯁꯤꯔꯣ ꯀꯣꯟꯁꯝꯗ ꯅꯣꯏ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯀꯣꯏꯕ ꯉꯁꯥꯏꯒꯤ ꯄꯥꯔꯇꯤ ꯁꯥꯊꯨꯅꯁꯤꯅ ꯉꯔꯥꯡ ꯕꯖꯥꯔꯗ ꯗꯥꯟꯁ ꯇꯧꯔꯒ ꯂꯩꯕ ꯑꯩ ꯎꯈ꯭ꯔꯕ ꯅꯪ ꯕꯖꯥꯔꯗ ꯎꯔꯛꯄ꯭ꯔꯣ ꯑꯩꯕꯨ ꯅꯠꯇꯦ ꯚꯤꯗꯤꯑꯣꯗ ꯎꯕ ꯑꯁꯤꯅꯤ ꯈꯜꯂꯨꯕ ꯑꯩꯅ ꯀꯗꯥꯏꯗ ꯂꯩꯕ꯭ꯔꯣ ꯑꯁꯤꯗ ꯑꯅꯥ ꯆꯔꯆꯇꯣ ꯑꯁꯤꯗ ꯊꯣꯛꯈ꯭ꯔꯒ ꯁꯤ ꯃꯅꯨꯡꯗ ꯆꯪꯉꯒꯀꯣ ꯑꯅꯥ ꯆꯔꯆ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯅ ꯃꯌꯥꯝ ꯕꯣꯅꯤꯌꯝ ꯊꯦꯡꯅꯔꯦ ꯇꯨ ꯅꯪꯗ ꯍꯪꯉ ꯂꯩꯔꯦ ꯕꯣꯅꯤꯌꯝꯒ ꯁꯪꯂꯤꯝꯒ ꯑꯦꯜꯕꯝ ꯅꯝꯃꯤꯟꯅꯅꯤ ꯅꯝꯃꯤꯟꯅꯔꯅꯤ ꯅꯝꯗ꯭ꯔꯕ ꯃꯥ ꯅꯝꯃꯤꯟꯅꯔꯗꯣꯏꯅꯦ ꯑꯗꯣ ꯑꯩꯁꯨ ꯈꯨꯟ ꯆꯠꯂꯒꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯑꯣꯀꯣ ꯅꯪ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯑꯦ ꯍꯥꯏꯅꯣ ꯐꯤꯔꯣꯟ ꯂꯩꯕ ꯂꯥꯛꯄ ꯀꯅꯥꯒꯤ ꯏꯖꯦꯒꯤ ꯑꯦꯖꯦꯒꯤ ꯑꯁꯤꯗ ꯃꯅꯥꯛꯇ ꯂꯩꯕꯗꯣ ꯑꯂꯦ ꯀꯥꯋꯥ ꯊꯝ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯔꯦ ꯆꯪꯉꯨꯁꯤꯔꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯣꯏ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯂꯩꯐꯝ ꯆꯠꯂꯁꯤꯀꯣ ꯅꯪꯉꯣꯟꯗ ꯍꯪꯈꯤꯒꯦꯀꯣ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ ꯑꯩꯈꯣꯏ ꯑꯩꯒꯤ ꯁꯪꯂꯤꯝꯒꯤ ꯂꯩꯐꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯌꯣ ꯑꯩ ꯐꯣꯟ ꯇꯧꯈꯤꯒꯦꯀꯣ ꯇꯥꯎ ꯑꯩ ꯉꯥꯏꯒꯦ ꯕꯥ 아룰레라 상좀 때가 나와 상 그랬으나 아 상임 때는 야 먹는 상좀 찰리 와리 저 살로 ꯍꯜꯂꯣ ꯕꯣꯅꯤꯌꯝꯗꯣ ꯑꯩꯈꯣꯏ ꯂꯩꯐꯝꯗ ꯄꯨꯔꯒꯦ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯪꯅꯦ ꯌꯥꯗꯕ꯭ꯔꯣ ꯑꯗꯨ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯪꯗꯅꯦ ꯀꯣ ꯐꯠ ꯂꯥꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯐꯝ ꯈꯪꯕ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯤꯜꯂꯛꯀꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯑꯣꯏ ꯑꯩ ꯊꯤꯜꯂꯛꯀꯦ ꯑꯃꯨꯛ ꯁꯤꯗ ꯉꯁꯥꯏ ꯅꯨꯡꯅ ꯆꯪꯈꯤꯕ ꯃꯐꯝꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯊꯤꯜꯂꯛꯀꯦ ꯑꯩ ꯍꯣꯏ ꯊꯨꯔꯛꯀꯦ ꯊꯧꯒ ꯌꯥꯎꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ 그리로 추가해요. 수 하이디 ꯆꯠꯂꯁꯦ ꯍꯥꯏꯕ ꯃꯔꯤꯡꯔꯣꯡ ꯈꯪꯗ꯭ꯔꯕꯣ ꯅꯪ ꯃꯩꯇꯩꯂꯣꯟꯗ ꯉꯥꯡꯉ ꯂꯩꯕꯒꯤ 너희의 물론도 황대마 ꯑꯣ 추 하이보다 수 하이ꯕꯗꯤ ꯆꯠꯂꯁꯦ 하이바 그거나니 잘라갔어 하이바 나거이가 만나대 니나 부그래 내 사비나 부그래 마 아이고 핫도그 저리 지대 그리 또 레바 ꯑꯩꯔꯣ ꯑꯩ ꯇꯦꯂꯔ ꯇꯝꯕꯅꯦ ꯐꯨꯔꯤꯠ ꯗꯤꯖꯥꯏꯟ ꯇꯝꯕ ꯀꯌꯥ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯕ꯭ꯔꯣ ꯑꯆꯥꯄꯣꯠ ꯆꯥꯅꯉꯥꯏ ꯊꯣꯛꯈꯤꯁꯤꯅ ꯅꯪꯅ ꯂꯩꯅꯤꯡꯕ ꯂꯩꯌꯨ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ ꯃꯇꯣꯟꯗꯅꯤꯀꯣ ꯃꯇꯣꯟꯗ ꯑꯃꯨꯛ ꯋꯥꯠꯂꯤ ꯃꯊꯛꯇ ꯍꯣꯏ 와브라 와게 시도를
정부라. 시다. 시다 좀. 시들어. Hello, Bonium. 형. Hanche. Anh được uống như lấy vào cả lão không có xe. 아, 저번 이거. 아, 저기 건데. Lúc này được, khuyên này phong trên ngoài tàu hồ. 나의 Đang được ngoài bra. Anh kim min tôi kể hai bạn ngàn video call tàu đâu. Video 관계. call tàu đây là hai bi kể. 까오래. Nuôi ati cái nuôi titi Người dân nước bi ama khắc lấy hai video mà mình dân nước bi ama khắc lấy hai video. 다심. Aduh, anh kim min gì? Anh kim min. 다심이. Darsim ko. Ay so darsim niya. Ay so ati darsim ko ko. Nang ginatan ni piga mana le ay so. Nuôi good Friday san nuôi. Hi. 하이. Bonium san lagi hi eh. Pamana ba na kau re ko? 누나래. Đang xe. 난 출 퍼져이나. 아양. 앨범 넘어가고 그냥 제라 떨어. Tàu rồi. 진짜 도다. 못 반다. 여우래다. 두드라디. 상림나 바이게하에. Hello. Lâu vừa lẩu mà ai say năng là răng vòng xong rồi cho chỉ là 파제 이거 뭐냐 나세. 또양 파제 나세. 아들이 탐라게. 아들이 군각하니. 마탄다 앨범 내봐. 제가 돌아오는. 아. 아들. Mấy tao nó như ai cái nào nuôi 상림도. 이 Julia này 아이가 앨범 남미나 그니 하이바도 ai đi 마네. 너. ý nào lên nào bye bye 봐봐. mayam kun chalani hojikti yum chatlage yum chatnangai gi tholai ngasi kha mo pan phusok lok pai ra hande yam ki de ma se gari ma khon ta pai ra hande masa si ni a lai ha ba yaure akoi ibo hoi chan nga sapot lo ra ki ge sida dum lo de ni hoi de kun chat pa hore khoi di akoi kun chat pai lambi ni sina ka tik lam pai de ka khalak ki